Akisbani Imphal Nolini Devi na pau pajari ahanbada madu iba pau Rajapal Ajay Kumar Bhalana aina yadaba khulai sing pikhalak naba sayol amagi matam pikiba adu hayang loide ngarang paupada police station kayada yamlaba kujukulai sing pisinaraki Rajapal Ajay Kumar Bhalana ngasi Manipuri University da Jati Thakta pangthokpa mifam ama hodokre Uttar Pradesh ki Prayag Raj Satharakiba Mahakumbh Mela ngasi Mahasivaratri thauram ko loinana loisilagani amishung Uparashtrapati Jagdeep Dhankar ngasi nomagi khongchetta Arunachal Pradesh chatkani Rajapal Ajay Kumar Bhalana aina yadaba khulai sing pikhalaknaba sayol amagi matam pikiba adu hayang loide ngarang paupada raija asiki sing amasung tampaki tungan bajila singi police station singda yamlaba khujukhulai sing pikhatnaraki ngarang chu Imphal West amasung Imphal East Bisnupur Thobal Kangpokpi Jiribam amadi Churachandpur jila da ain kaina pairamba khujukhulai kaya police station singda pikhatnaraki Amaromda Kangpokpi jila gi cycle police station na konbat na phaigi jingsangda tharamba popi pambi sing security force na yanthatuna manghankhre Police ki paunhai security force amadi forest division yauna SDM Kangpokpi ga loinana naphai gi jingsangda lam ekar kuntha mangada tharamba popi pambi sing ngarang yanthatuna manghan kibani popi pambi sing asi lupa koti 3 lakh marphutara rongi mamal oigani hairi Security force na raija sigi sing amachung tampa ki singnaba mafam singda leptana thi humba amadi area domination gi thabak sing paikhatli National Highway 2 amadi kuntra tareta security ki akanba jakshil thorang ka luinana nongbada changdraba yadraba polam sing puba gari punna changwani phuni pan Imphal lomda pusilakre Singam suk tapaki tungan ba mafam cha matara mathoida checkpoint sing hangdoktuna achat ok sing check tobagi thabak su chathari Rajapal Ajay Kumar Bhalana ngasi Manipur University da Jati Thakta pangthokpa mifam ama hodokre Manipur University ki auditorium hall da pangthokliba mifam asigi hiramdi implication of climate change and conservation of natural resources and cultural heritage haibachini Tharam Juda Loktak Development Authority ki chairman M Ashini Kumar Singh Raja ki principal chief conservator of forest amadi head of forest Force Anurag Baspai amadi Manipur University ki vice chancellor Professor N Lokendra Singh Charukyari Rajya Sabha ki MP Laisemba Sana Jauba Himachal Pradesh ki Simla da numit mangani pangthokadaba Parliamentary Committee on Official Language Rajbhasha Samiti ki mifam da Charukyari mifam asi lakliba idai numit phauba chathagani Social media da thagalakpa warol amada Sri Sana Jaubana hai mifam asi Griha Mantri Amit Shah ki losing makha da pangthokpani tabiri pa pawasi Akisbani Imphal dagini Uttar Pradesh ki Prayag Raj Sathariba Mahakumbh Mela ngasi Mahasivaratri thauram ka loinana loisilagani ngasi ayu angan badagi hoduna lai khurumba lakpa miyamna sangam amadi atai ghat singda irupnakhi January 19 dagi hoduna satharakiba mela asida tongan ba mafam kaya dagi myoi koti humpu mari lakh humpu hena lakhi ngarang phawbada myoi koti ama lakh kunmari tribeni sangam da iruptuna lai khurumnakhi Tharamasi hena mapung phana amadi asoi angam yaudana pangthokna bagidama authority ki maikaidagi akhanaba thorang kaya paikhatli Security personnel singi maikaidagi su Mahakumbh Nagar yauna miyam tinba mafam singda pamdaba thorok sing thokdanaba akanba chakchil thorang sing lokhatli ngasi Mahakumbh Mela da lai khurumba lakpa singi damak yenglaga Uttar Pradesh ki Prayag Raj dagi rail gadi 350 hena chelhalli Guwahati da pangthokliba Advancement Assam 2.0 Investment and Infrastructure Summit ngasi loisilagani Tharamasi Pradhan Mantri Narendra Modi na hodokhibani Tharam Juda Pradhan Mantri Narendra Modi na hai awang nungpok raija singki lambi thong phagat hanba yauna atai sakho thaurangi lamda leibak asigi atai mafam singka thong manana chatnanaba sarkar asina thaurang kaya lokhatli Malem ki hauji oriba tangtu leita daba phibam asigi marakta Bharatna khumang yangna chawkhat lambida changsilakpa asida malem ki miyamna Bharatta mityang thamnarakli Thauram Juda Assam ki Rajapal Lakshman Prasad Acharya Mukhi Mantri Himanta Biswa Sharma Kendra ki Mantri Singh Dr. S. Jaishankar Sarbanand Sonowal Jyotiraditya Sindhya Tripura ki Mukhi Mantri Dr. Manik Saha amadi Kendra ki Rajya Mantri
Pabitra Margaritasu saruk yari. Saliba academic season lisingani kun mga kuntaruktagi hautuna Central Board of Secondary Education na loba class 10 ki parikya asi tangkag ani thokna pangthokpagi matangda mari leinaba singna mod phongdoraknaba khangan khre. Board asina National Education Policy NEP lising ani kunna piba recommendation ki matung ina sem kiba draft policy adugi matung ina CBSE na class 10 ki parikya asi tangkag ani thokna pangthoknaba thorang tawri. Ahanba tangkaki oina February dagi March phawba aduga anisuba tangkaki oina May thada pangthokani haidi. Iramasiga mari lenana board ki maikai dagi stakeholders singna mathang thagi mapan phawbagi manungda makhoi gi mod phongdoraknaba khanghali. Uparashtrapati Jagdeep Dhankar ngasi nomagi khongchatta Arunachal Pradesh ta chatkani. Mahaki khongchat asida Uparashtrapati na Kamle Jila ki Kampuri Jo Circle ki manung chanba Bosimla da pangthokadaba ahanba mega Niyokum Yulo Thoramda charuk yakani. Uparashtrapati ka loina na thoram asida Kendragi Minority Affairs Mantri Kiren Rijiju charuk yakani. Niyokum Yulo kumai asi Raja Tuta Ladiba Nisi Tribe na Malemda Ladiba Myoiba Zati Bo Harau Tayamna Nungai Yaipana Amadi Pothok Sathok Marang Kaina Puthokpa Ngamnabagidamak Pangthokpa Thoram Amani. Rashtrapati Draupadi Murmu na ngasi Madhya Pradesh ki Satarpur Jila ki Bageswar Dhamda pangthokadaba punna luhongbagi thauramda saruk yakani. Masida Rajapal Mangubhai Patel, Mukhyamantri Mohan Yadav, Cricketer Singh, Artist Singh amadi tungan pa saknairaba myoy kaya saruk yakani. Telangana da Life Science Sector da lupa koti lising taramathoi thadaba yauna myoy lising kunithoi thabak pinaba thaurang leide. Hyderabad da ngarang pangtokpa Bio Asia lisingani kunmanga ki mifamda sel thadabagi wafam asi lautokhibani. Tharumatuka mari leinana Raija adugi Green Pharma City Initiative da sel thadaba yauna Granule Avicular, Aizen Biological E, Bharat Biotech amadi Sai Life Science yauna tungan ba company amadi Telangana Sarkar gi marakta yana zerol taratare sahi taunaki. Kisan Credit Card Logi Kutangdal Ebak asigi Lomi Koti Tare Lak Computera Nithoida Lupa Koti Lak Tara Henbagi Sentang Pita Duna Kanaba Pidi. Banking ki thaurak ama oiriba Kisan Credit Card ki Kutangda Ebak asigi Lomi Singna Matam Chana Low Singogi Polam Sing Laibada Kudong Chaba Pangali. Kendra ki Saltum Antri Nahai Lomi Singda Kisan Credit Card ki Kutangda Low Singu Kamari Lena na Pidiba Sentang Sing asigi Sendoi Sada Amadasmik Mangadi Sarkar Napuri. Kisan Credit Card ki Makada Sentang Lauriba Lomi Singna Matam Sana Senpam Sing Adu Singalabadi Sada Ahumgi Initiative Supiri Masina Lomi Singi Sentoi ki Sada Mari Hantahan Badasu Zauna Mating Pangli. May Department Hari Konkan Amasung Goa Karnataki Samuda Khongban Awang Thangba Kerala Amadi Maheda ngasi Kahina Sagani. Karnataki Samuda Khongban da Lady Bombapam Sing Laktiba Numit Nini Humidasu Kahina Sagani Hari. Amadumda Jammu Kashmir, Ladakh, Gilgit, Baltistan, Muzaffarpur amasung Himachal Pradesh da akan benung amadi untagani. Aduga Uttarakhand, Punjab, Haryana, Chandigarh, Delhi, Andaman amasung Nicobar itattasu akhak araw yauna nongsugani hari. Bhubaneswar ki Kalinga Stadium da chathariba FIS Pro League da Bharat ki nupagi hockey team na England bo Panjal ani amada maithiba pikre. Aduibita maduiba pau amuk hana. Rajapal Ajay Kumar Bhalana aina yadaba kulai sing pikhalaknaba sayol amagi matam pikiba adu hayang loide. Ngarang pawpada police station kayada yamlaba kujukulai sing pisinaraki. Rajapal Ajay Kumar Bhalana ngasi Manipuri University da Jati Thakta pangthokpa mifam ama hodokre. Uttar Pradesh ki Prayagraj chathariba Mahakumbha Mela ngasi Mahashivratri thodam kaloinana loisilagani. Amishung Uparashtrapati Jagdeep Dhankar ngasi nomagi khongchatta Arunachal Pradesh chatkani. Paulo Jade.